मणिपुर अखोना कल्चर मपुंग फाहनगे हाइबदी थांग तासी पुथाखो यारोबा थांग तासीना मांगजन थारकांदा पुनमक्सी इन्नगदबने हाइबा अनबदा मैम मुखुरमजरी ngasi अखोना लेजरिबसी मिंगोइना पंजरबदा ओजा तोगी अथोकम ओजेंद्रो ओजा से हुजिक सनाकोनुंगी तोगी सेनापति ओजा लांचिंगपुरेल हाइदोना ओजा लांचिंगपुरेल सु बिरिबा ओजागी नाक्ता लाक्चरकांदा तोगी थांगतागी मरमदा अमदि ओजागी मरमदा पुन खंगिनबगी तंजाददं लौजगे अहान दोइना कोई ओजासी मैमना खंगनाबिरबा हाइतारे थांगतागी लमदा तोदो हेंदोंना सनाइरबा अदगी थांगतागी लमदा मतम साना कथोकबिरबा ओजानी उना ओजागी थांगता तमकपगी वारी अदुगा थांगता मतौगन मतमकी ओजा कना कनादा तंबिरकी हाइबन सिमदो हान ओजादे उमतंग ओजागी समलप हवरकपगी वारी दुमतंग ओजा हान उमतंग खंगजगेगा ना आई सुन हवरक पोकपदगी हना याय ओजा हाइबी है आईगी मिंग से अथोकम अजेंद्रो मैतै ऐसे मयामना मैतै हैना दि खंगबा अथोकम अजेंद्रो मैतै अदो आईगी सर्टिफिकेट तदी आई निकै हैना लेजे असमायना अदो आईसी आईगी पोखम से वांगै निकेन पुमा पान असिगनी आईगी अपोक्तगी ममिंगना अथोकम थबी मैतै अदो अपोक्तिगी ममिंगना येंखोम निंगोन अथोकम ओंगी कुंजबती लेना अखै अखैगी इमा निपाना पोक्तिबसी अखै सिंनाव तरुकनी नुपीना अहन्नी नुपीगी मरी लेगबय मतुंगा नुपा अनि ताय आइनो खाय अतोंबनी असमाना अदुगा आइगी हौरकबा स्कूलिंग से अखैगी मंखै निकेन पुमापान सैसिदा रोमोनी स्कूल लाइन अमा लेरमी मखा लकाइदा अदुदा तमई अदुदगी अमो अखैगी निदे नुपानगी एलपी स्कूल सिदा अमो अखै तमनो कांदा अदुमाना मदुदैदी जूनियर स्कूल सी वांग अखैगा कुनमोन धमेश्वरी स्कूल लाइन अमा लै अखै आदेश की ममांगदनी अदुदा की क्लास 5 फोक तमबो मतुंदा ऐसे क्लास 6 तगी दी एनएन मिसिंग एकेडमी हुजिना सेकेंडरी हाइगा सेकोंड लेबसिदा ऐसे मेट्रिक तमे अदुदगी दी बुधचंद्र कॉलेज दा ऐसे बीए बुक तमजरे अदुदगी दी ऐसे मरक्ता आईपी और मतुंदा ऐसे कोई फिजिकल ट्रेनिंग अमा सीपीएफ है मदुमा अमरावती महाराष्ट्र दा असमाने एजुकेशन लाइन की समाय लाए समाना अदो मरक सेदा थांगतागी रोम दा लाक्सर कांदा थांगता सी कमदौना ऐसे कदावाइदगी तमकोनो ना हाइबे कांदा आइगा मिसिंग एकेडमी दा लेरिङैदा क्लास मतमदो क्लास 8 का तमकोनी 8 तमकसी असीगी मतमदुदा आई अखैगी ओजा हयाम थेंगजरे अगर खोना थांगतागी कमदौना पामजरकोनो हारगदी इथिलजे मतमदुदा खोना हवकपा अंगांगनि मतमदा अखैगी पुराणिक सुमांग लीला सुमांग कुमै हाइरा हुजिकदिको बाकुमैगी पुराणिक ओइबा अखैगी अदुगुंबगी दा अयाम सानरमी सरायओंबगुंबा अदगी हेमलेट काना असि सानरगिरमी मसिदा थांगी ओइबा मसिगी मसाक कुमै सिदा लीला सिदा याम उत्पा मदु अखोना मतमदगी लीला सि कमाय तवनो खंदे महा ओइने अखैजे थौबुनि लोबको डायलॉग को जिमहा पुजान अदुना अखोय मसेन जी अखोगी इमानबा यामबसिन अखोय लेकागी लेनिबसिन मरक नुथिंगिगा सानबो कुंबा तौरका लीला ओइन सानै लीला ओइन सानबसि थांगगा पायना रेदी सुम थांगजे हाइनबा मोयदा असादैदी मतमदा हेमलेट की लीला दा थांग लांगबसि थांगजि केकन केकसिदा यामना अखोयदा थमोइदा कहनी याम साथिबा हाइरा मतमदुगी हेक्ता यानगने सिनदो मान थांग बगी कुमै रोतगदि अखोयजे असेंबने यानबदौना अखोयदा फावबा हाइतारे अदुगा थांग केकनि मादि याम फावबनि गा पामजबदो अदुमाना थांगतागी लमजि गा सुम पामदरे अदो
ओजाने तंबीरुबा नायदना लीलादुदा उबदगी लीलादना ओजा है बतारे थंबी तरुक का याने ले याने बजे तो ना तो लीला जी संगा को थांकाई सि पामजाबा अदगी अहलमन सिंगा वारी लिबिबदा अस्माय तो ना कोई कंपांदा ओजा हरामो ने मिले नि पंजरा तंबी वारी नि अदो अदगी यादमलो कायसम कोई लेनबा अगी अगर निजे भूपानिना कंपानी चनम लेकाय जी लेकाय अम लान नकनाबनी अदो नोंगै बुंग हाय जी लेकाय खंगबनीना वारी जे अहलमन सिन सुम उबगी लिबी बदु दयाम इथिल अम दम पीबा अदो मसाइगे आइना क्लास 8 तंबा एनिमेशन अकादमी दा तंबा कांदा आई मरु मपांग जी सुम तिनरे मतम ददी अखोइगी अखोइजे खर सुम इमा इपा हिसिना अखोइ इनात सि चलम इनात कोई मैत्री सनामी मैत्री सी चलम बनीना मोय अहलमन फंब कदोबदा वारी वताई ताबदुना अखोइद इनात नुसिबगी इहोम सुम लाकपसिदैदा आइगी मरुमपांगजी अकादमीदा तंबदा सुवम काइगी मरुमपांगजी मयामन सुतिनरे कोंदी अदुगा आइसी आइगी इमासे वांगै खुनौगी अखोइगी येंखोंगी इमुंग अमदगी हौरक इमान अदुना आइसे आइगी इमाजिगी अबोक हाइतारे देमपोक हाइतारे मतम दे अखोइना मयाम कौवना अखोइ एगाबोक काइन कौ जे असि मासी मथंद गायरब लुखाबी ओना मथंद लेरब कानसिदा आइसे अबोक किदा ले ओना वांगे खुनौदा ऐसे लेबा कांदा मोइगे अदुगी धमेश्वरी स्कूल आदना कोई सिटीजन क्लब लेबिसिगी दिबि कम्युनिटी होम ओइना ओनथो होम तौ असिदा ऐसे अमु तमै हेदमाइ बना वाइ फुद लेरा पसैसिदा अइना पंजरका दोइसि अखोइगी इनात की मतंग जिदा लाखो मतमदा अखोइगी लेगिद्रबा मयामना लिसिंग पुरेन हैना बिबिरबा सिंसुगम अजा अकाबा मतमदा मागी सि गुनेश्वर सु हाय अदु अदुना थमगा कांदा मागा नकनाना सुम तिनरपगी तंजा अम लैगी मतमदुदा आइना क्लास 8 तमको मतमजिदैदा मतमदुदी आई वांग खुनौददी लैत्रे निजे विमानदे लैरे अदुना खतंग लमदुगी खतंग लापो अदुबो ओजागी युमदा मागी स्कूल लमा लैये ओजागी मनाको ओजाना सिंगोचबा लिखचबा स्कूल लमा अदुगिदुदा थांगी कोचिंग अमा हाइबा तारे मतमदुगी ट्रेनिंग गुम्बा मा ओखोय ओजा हरामना पीबजान ओजा अकाबना तोरगा नहाजिन खर खमजलगा थांग ता हाइतबा यादे हे ओखोय मैतैगी इनाती तौबजिदी थांग ता हाइतबा यादे ओखोयगी मतमदुगी ओखोयगी मरुना मैतै नेशनल फ्रंट एने ममिन मसीगी ओखोय ओजासिना फाउंडर ने स्मार्टोने लेबा कांदा मैतै नेशनल फ्रंट की अदुगुंबा अखोयगी मेंबरसिंग हाइबा तारे अदु मथांग तागी हाइतबा यादे हाबि वाखलोंदुदा चंगसनबा अदुगुंबा अखोयगी कोचिंग अमा हाइगदरा अदुगुंबा ट्रेनिंग अमा पीबगी पंजाबीदा इसी लायोक फबदगी मरुमा पांगना होरपा दगी इसी यावजरु मतमदा आइगे ओजाहामसिगा आहा मथेंगबसे मतमदुदा ओइकी ट्रेनिंग दुदा मतमदे क्लास 8 तंबजे सोराना इसे तराउम दोय तराउम दोय सुबा हाइबा तारे आदे तंदुगी दिलाई तंबजे थेंग अदुम खा तंबरबनिना मतमदे तंबरबि थेंग अदुमाइना ओय अदुने अदुमा तना ये ओजा हामसि थेंगरई अना इसागी सिंदी तराउम दे तान साइबगी मतम हाइबा तारे साइबगी ऐसे कनो ओजागा थेंगदना थांता तंबजिगी आहामसि हौकी अदो अदुददी अमु मतम खरदंग तौबनिना कोचिंग दुगी मखा ताबसी आई ओजागी युमदा चटलगा ओजादगी लाइनिंग द फंगदना तौरगा आई अदमाइना तमजबा अदुम चथजगिबन दो ओजा हुजिकी अखोय लैतान हेमगी ओजा हेरामोन नतबा अतोपो ओजाजिंग कना कना गो मगादी थेंगबिबा असी मतम दुगी याम नुसिबा जाने आई वाखंदा सुमाइना मैतैगी पावो अमदा अखोयगी हिदेनजी आमन कुंगमबदी फोंगने का हाइबगुंबगी वाखंदा ऐसे ओजासिदा अदमक तमी
ꯑꯣꯖꯥꯁꯤ ꯇꯝꯃꯦ ꯑꯗꯨꯗ ꯇꯝꯕꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯒꯤ ꯁꯤꯟꯐꯝꯁꯪꯁꯦ ꯀꯪꯂꯩꯅꯥꯠ ꯁꯤꯟꯐꯝꯁꯪ ꯍꯥꯏ ꯃꯇꯝꯗꯨꯗꯗꯤ ꯀꯪꯂꯩꯅꯥꯠ ꯁꯪꯂꯦꯟꯅꯦꯅ ꯀꯪꯂꯩꯅꯥꯠ ꯊꯥꯡꯇꯥ ꯁꯤꯟꯐꯝ ꯁꯪꯂꯦꯟ ꯊꯥꯡ ꯇꯥꯁꯤ ꯀꯣꯟꯅ ꯂꯥꯛꯄ ꯄꯜꯂꯝꯗ꯭ꯔꯤꯕ ꯃꯇꯝꯗꯨꯗꯗꯤ ꯀꯪꯂꯩꯅꯥꯠ ꯁꯤꯟꯐꯝ ꯁꯪꯂꯦꯟ ꯍꯥꯏꯗꯅ ꯑꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨ ꯀꯪꯂꯩꯅꯥꯠ ꯁꯤꯟꯐꯝ ꯁꯪꯂꯦꯟꯁꯤ ꯑꯩꯅ ꯇꯥꯖꯕꯗ 1960ꯒꯤ ꯑꯗꯨꯋꯥꯏꯒꯤ ꯃꯇꯝꯗ ꯑꯣꯏꯒꯗ꯭ꯔꯥ ꯑꯩ ꯆꯞ ꯆꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯗꯤ ꯌꯦꯡꯉꯒꯗꯤ ꯅꯤꯡꯁꯤꯡꯕꯗ ꯌꯦꯡꯉꯦ ꯑꯗꯣ ꯌꯥꯝ ꯉꯟꯅ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯕꯅꯤ ꯔꯦꯁꯇꯥꯔ ꯇꯧꯕꯗꯤ ꯊꯦꯡꯉꯤ ꯀꯣ ꯑꯁꯨꯃꯥꯏꯅ ꯂꯩꯕꯁꯤ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯤꯟꯇꯥꯛ ꯇꯨꯔꯦꯟꯁꯤ ꯑꯅꯤꯅꯤ ꯑꯃꯅ ꯃꯌꯥꯡꯂꯝꯕꯝ ꯈꯥꯕꯝ ꯃꯩꯇꯩ ꯃꯍꯥꯛꯀꯤ ꯂꯩꯐꯝꯁꯤꯅ ꯋꯥꯡꯈꯩ ꯑꯉꯣꯝ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕꯁꯤꯗ ꯂꯩꯕꯅꯤ ꯑꯣꯖꯥꯁꯤꯅ ꯄꯔꯁꯤꯖꯟ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯑꯣꯖꯥ ꯍꯦꯔꯥꯃꯣꯠ ꯍꯧꯖꯤꯛꯀꯥꯟꯗ ꯑꯣꯖꯥ ꯍꯦꯔꯥꯃꯣꯠ ꯃꯃꯤꯡ ꯄꯟꯖꯔꯕꯗꯀꯣ ꯑꯗꯨꯒꯤ ꯑꯣꯖꯥ ꯍꯦꯔꯥꯃꯣꯠꯁꯤꯅ ꯃꯥꯅ ꯁꯤꯟꯇꯥꯛ ꯇꯨꯔꯦꯟ ꯑꯣꯏꯅ ꯑꯗꯨ ꯑꯁꯨꯃꯥꯏꯅ ꯂꯩ ꯃꯇꯝꯗꯨꯗ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯑꯩꯈꯣꯏ ꯀꯥꯡꯉꯝꯕꯝ ꯂꯩꯀꯥꯏꯗꯒꯤ ꯀꯥꯡꯉꯝꯕꯝ ꯁꯥꯟꯇꯣꯁꯣꯔꯅ ꯑꯣꯖꯥꯁꯤꯅ ꯂꯩꯈꯤꯗ꯭ꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯁꯨ ꯃꯥꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯄꯨꯔꯝꯃꯦ ꯃꯇꯝꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯇꯝꯅꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥꯒꯤ ꯏꯍꯧꯁꯦ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯣꯖꯥ ꯑꯅꯤꯁꯤꯅ ꯑꯩ ꯃꯄꯨꯡ ꯑꯣꯏꯅ ꯑꯌꯥꯝꯕ ꯇꯝꯃꯛꯑꯦ ꯑꯗꯨ ꯇꯝꯃꯛꯑꯀꯥꯟꯗ ꯈꯔ ꯇꯝꯃꯛꯑꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥꯁꯤꯡ ꯑꯇꯩꯒꯤ ꯆꯠꯅꯕꯤ ꯁꯤ ꯄꯥꯝꯃꯛꯄꯁꯤ ꯀꯝꯗꯧꯅ ꯄꯥꯝꯃꯛꯈꯤꯕꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯁꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯑꯦꯀꯥꯗꯃꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯃꯤꯅꯥꯔ ꯑꯃꯈꯛ ꯇꯧꯕꯤꯈꯤ ꯃꯗꯨ ꯁꯣꯛ ꯀꯌꯥꯗ ꯑꯣꯏꯒꯗꯕꯅꯣ 80ꯒꯤ ꯉꯟꯈꯠꯄꯒꯤ ꯃꯃꯥꯡꯗꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ 78 ꯑꯗꯥꯏꯗ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯗꯨ ꯆꯞ ꯆꯥꯕꯁꯨ ꯑꯩ ꯑꯗꯨ ꯄꯟꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯤꯡꯁꯤꯡꯗꯔꯦ ꯂꯩꯒꯅꯤ ꯑꯗꯣ ꯑꯦꯀꯥꯗꯃꯤꯁꯤ 1972ꯗ ꯂꯤꯡꯈꯠꯂꯕ ꯃꯇꯨꯡꯗ ꯆꯪꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯊꯥꯡ ꯇꯥ ꯃꯨꯛꯅꯥ ꯁꯔꯤꯠ ꯁꯔꯥ ꯑꯦꯁꯣꯁꯤꯌꯦꯁꯟ ꯊꯥꯡꯇꯥꯃꯨꯁ ꯍꯥꯏꯗꯅ ꯑꯣꯖꯥ ꯕꯤꯔꯖꯤꯠ ꯉꯥꯉꯣꯝꯕ ꯂꯩꯈꯤꯗ꯭ꯔꯦ ꯅꯥꯒꯥꯃꯄꯥꯜꯗꯒꯤ ꯃꯥꯅ ꯁꯦꯀ꯭ꯔꯦꯇꯔꯤꯒ ꯑꯣꯏꯅ ꯇꯧꯔꯒ ꯄꯔꯁꯤꯗꯦꯟꯁꯤ ꯃꯗꯨ ꯑꯩꯅ ꯈꯟꯕꯗ ꯑꯣꯖꯥ ꯈꯦꯜꯆꯟꯗ꯭ꯔꯅ ꯑꯣꯖꯥ ꯅꯤꯡꯊꯧꯈꯣꯡꯕꯝ ꯈꯦꯜꯆꯟꯗ꯭ꯔ ꯑꯁꯤ ꯁꯨꯝ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯦꯔꯥꯃꯣꯟꯅ ꯑꯣꯖꯥ ꯊꯥꯕꯜꯅ ꯄꯨꯕꯤꯗꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯣꯖꯥ ꯃꯌꯥꯝꯅ ꯊꯦꯡꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯃꯗꯨꯒꯤ ꯊꯧꯗꯥꯡ ꯁꯦꯝꯒꯠꯂꯛꯄꯁꯤꯗꯩꯗ ꯑꯣꯖꯥꯅ ꯁꯨꯝ ꯄꯨꯕꯁꯤꯗ ꯑꯩꯁꯨ ꯑꯣꯖꯥ ꯑꯇꯩ ꯑꯇꯩꯁꯨ ꯈꯔ ꯈꯪꯅꯕ ꯍꯧꯈꯤꯕꯗꯨꯒꯤ ꯋꯥꯔꯤꯗꯨꯅꯦ ꯂꯥꯛꯆꯗꯣꯏꯁꯦ ꯑꯗꯨꯗꯩꯗꯤ ꯃꯗꯨꯒꯤ ꯁꯦꯃꯤꯅꯥꯔꯁꯤ ꯇꯧꯔꯨꯕꯗꯩꯗꯤ ꯑꯣꯖꯥ ꯑꯇꯩꯒꯤ ꯁꯤꯁꯨ ꯃꯈꯜ ꯃꯊꯦꯜ ꯂꯩꯕꯁꯤꯡꯁꯦ ꯑꯩꯁꯦ ꯈꯔ ꯇꯝꯁꯤꯟꯕ ꯐꯩ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯑꯩꯁꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯖꯤꯡ ꯎꯃꯪ ꯊꯥꯡꯃꯩꯕꯟ ꯁꯤꯗꯩꯗꯒꯤ ꯑꯣꯖꯥ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯅ ꯃꯤꯡ ꯄꯟꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯏꯕꯦꯇꯣꯝꯕꯤꯑꯅ ꯃꯃꯤꯡꯗꯤ ꯌꯥꯝ ꯇꯥꯔꯦ ꯑꯣꯖꯥ ꯃꯥꯁꯤ ꯌꯥꯝ ꯐꯕꯅꯤ ꯑꯗꯣ ꯑꯍꯟꯁꯤ ꯃꯥꯁꯤꯁꯦ ꯑꯩꯅ ꯅꯣꯡꯃ ꯊꯦꯡꯅꯖꯈꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁꯦꯃꯤꯅꯥꯔ ꯇꯧꯕꯁꯤꯗꯒꯤ ꯊꯦꯡꯅꯖꯔꯛꯄ ꯃꯇꯨꯡꯗ ꯃꯥꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯦꯔꯥꯃꯣꯠꯀꯁꯨ ꯑꯗꯨꯝ ꯇꯤꯟꯅꯩ ꯑꯣꯖꯥ ꯍꯦꯔꯥꯃꯣꯠꯁꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯈꯔ ꯁꯣꯟꯅ ꯂꯩꯕꯅꯤ ꯑꯗꯣ ꯅꯣꯡꯃ ꯑꯣꯖꯥꯒꯤꯗ ꯂꯦꯡꯉꯛꯇꯅ ꯇꯧꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯀꯥꯟꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯒꯤ ꯇꯧꯕ ꯑꯃ ꯑꯩꯁꯨ ꯃꯣꯏ ꯋꯥꯔꯤ ꯇꯧꯕꯗꯣ ꯇꯥꯖꯍꯧꯕꯗꯨꯅꯤ ꯃꯇꯥꯏꯗ ꯐꯝꯃꯒ ꯑꯗꯩꯗꯤ ꯑꯩ ꯑꯣꯖꯥꯁꯤꯗ ꯆꯠꯂꯒ ꯑꯣꯖꯥꯗꯣ ꯇꯥ ꯌꯥꯝ ꯐꯩ ꯇꯥꯒꯤ ꯁꯔꯨꯛꯁꯦ ꯑꯩ ꯈꯔ ꯇꯝꯖꯍꯧꯋꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏꯗꯤ ꯌꯥꯝ ꯇꯧꯕꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯣꯖꯥ ꯏꯕꯦꯇꯣꯝꯕꯤꯗꯒꯤ ꯇꯥꯒꯤ ꯁꯔꯨꯛ ꯈꯔ ꯐꯪꯖꯍꯧꯋꯤ ꯑꯗꯨꯗꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯒꯤ ꯏꯃꯥꯁꯤ ꯌꯦꯟꯈꯣꯝꯅꯤ ꯌꯦꯟꯈꯣꯝꯒꯤ ꯃꯣꯏꯁꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯥꯡꯃꯩꯕꯟꯒꯤ ꯌꯦꯟꯈꯣꯝ ꯂꯧꯎꯝ ꯄꯔꯦꯜ ꯂꯩꯀꯥꯏ ꯀꯣ ꯑꯁꯤꯗꯒꯤ ꯑꯁꯣꯝꯗꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏꯒ ꯋꯥꯡꯉꯩ ꯈꯨꯅꯧꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯋꯥꯡꯉꯩ ꯈꯨꯅꯧꯗ ꯑꯩꯈꯣꯏꯒꯤ ꯃꯥꯃꯗꯤ ꯀꯤꯔꯇꯤꯁꯤꯡ ꯀꯧꯏ ꯃꯥꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯌꯦꯡꯈꯣꯡꯒꯤ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏ ꯌꯦꯡꯈꯣꯏꯕ ꯀꯣꯏꯂꯥ ꯍꯥꯏꯅ ꯌꯦꯡꯈꯣꯏ ꯃꯦꯟꯖꯣꯔꯁꯦ ꯃꯌꯥꯝꯅ ꯌꯦꯡꯈꯣꯏꯕ ꯀꯣꯏꯂꯥ ꯍꯥꯏꯅꯁꯨ ꯃꯃꯤꯡ ꯄꯤꯕꯤꯕꯅꯤ ꯃꯥ ꯃꯦꯟꯖꯣꯔ ꯑꯣꯏꯔꯝꯃꯤ ꯄꯥꯏꯔꯝꯃꯤ ꯃꯣꯏꯒꯤ ꯃꯁꯨꯁꯤꯡꯅꯤ
ꯑꯗꯨꯗ ꯑꯩꯅ ꯄꯟꯖꯔꯛꯀꯗꯣꯏꯁꯦ ꯍꯧꯖꯤꯛ ꯊꯥꯡꯃꯩꯕꯟꯁꯤꯗ ꯌꯦꯡꯊꯣꯡꯒꯤ ꯄ꯭ꯔꯣꯃꯥꯟꯅꯦꯅ ꯏꯕꯨꯕꯣꯛ ꯑꯃ ꯃꯥꯁꯤ ꯂꯩꯔꯝꯃꯤ ꯏꯕꯨꯕꯣꯛꯁꯤ ꯃꯇꯝꯗꯨꯗ ꯃꯥꯁꯤ ꯂꯥꯏ ꯅꯤꯡꯕꯗꯧꯅ ꯆꯣꯗꯥ ꯇꯥꯗꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯤ ꯃꯤꯅꯨꯊꯣꯡꯒꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ MR ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯗ ꯃꯥꯁꯤ ꯂꯥꯏꯁꯪ ꯑꯃꯗ ꯂꯥꯏ ꯅꯤꯡꯉ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯎꯔꯤꯕ ꯐꯤꯕꯝꯁꯤ ꯅꯠꯇꯦ ꯃꯇꯝꯗꯨꯗ ꯄꯨꯡꯍꯥꯡ ꯍꯥꯡꯕꯅꯤ ꯃꯥꯒꯤ ꯂꯥꯏꯁꯪꯁꯤ ꯈꯛꯇ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯔꯨꯕ ꯂꯥꯏꯐꯝꯅꯤ ꯍꯥꯏꯗꯅ ꯋꯥꯉꯝꯄꯨꯡ ꯍꯥꯏꯅ ꯍꯥꯏꯅꯔꯛꯄ ꯑꯁꯤꯒꯤ ꯂꯥꯏꯐꯝ ꯑꯁꯤꯅꯤ ꯑꯁꯤ ꯃꯥꯅ ꯄꯨꯔꯒ ꯇꯧꯔ ꯑꯗꯨ ꯂꯥꯏꯅꯤꯡ ꯂꯩꯔꯝꯃꯤ ꯑꯗ ꯑꯩꯅ ꯏꯕꯣꯛꯀꯤ ꯃꯅꯥꯛꯁꯤꯗ ꯑꯩꯁꯦ ꯊꯥꯡꯒ ꯈꯔ ꯇꯧꯏ ꯀ ꯍꯥꯏꯕꯗꯨꯗꯩꯗ ꯃꯥꯅ ꯀꯧꯕꯤꯗꯅꯒ ꯇꯧꯔꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯇꯧꯏ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯇꯧꯕꯗꯒꯤ ꯊꯥꯡ ꯇꯥꯒꯤ ꯁꯤ ꯕꯨꯕꯣꯛꯇꯨꯗꯒꯤ ꯃꯥꯒꯤ ꯁꯣꯜꯂꯦ ꯑꯗꯨ ꯋꯥꯔꯤ ꯑꯣꯏꯅ ꯊꯥꯡꯒꯤ ꯋꯥꯔꯤꯁꯦ ꯈꯔ ꯇꯧꯕꯤꯔꯝꯃꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯈꯔ ꯃꯥꯒꯤ ꯂꯩꯔꯝꯕꯁꯤꯡ ꯁꯤꯟꯅꯕꯤꯗꯅ ꯑꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯩꯗꯤ ꯃꯥꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯃꯥꯅ ꯁꯤꯟꯅꯕꯤꯕꯗꯒꯤ ꯍꯧꯖꯤꯛ ꯕꯨꯕꯣꯛ ꯑꯩꯈꯣꯏꯒꯤ ꯌꯦꯡꯈꯣꯝ ꯇꯣꯃꯥꯟ ꯍꯥꯏꯁꯤꯗ ꯁꯤꯟꯅꯕꯤꯕꯗꯒꯤ ꯊꯥꯡꯃꯩꯕꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯄꯣꯠꯁꯪꯕꯝ ꯃꯅꯤꯛꯆꯥꯟ ꯍꯥꯏꯅ ꯑꯣꯖꯥꯁꯤꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯇꯝꯗꯨꯒꯤ ꯃꯥꯒꯤ ꯐꯧꯖꯤꯗꯥꯔ ꯀꯥꯔꯝꯕ꯭ꯔꯥ ꯃꯥꯒꯤ ꯁꯤꯐꯥꯏꯅꯤ ꯑꯁꯤ ꯀꯔꯤ ꯆꯞ ꯆꯥꯕ ꯃꯥꯒꯤ ꯐꯝꯁꯤꯗꯩ ꯍꯥꯏꯖꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯃꯥ ꯁꯤꯐꯥꯏꯅꯤ ꯑꯗꯣ ꯃꯥ ꯑꯁꯤꯗ ꯁꯤꯟꯅꯕꯤ ꯃꯥꯒꯤ ꯈꯤꯇꯪ ꯃꯥꯒꯤ ꯁꯛ ꯇꯥꯛꯄ ꯑꯣꯖꯥꯁꯤꯒꯤ ꯁꯛ ꯇꯥꯛꯄ ꯑꯩꯅ ꯄꯟꯖꯔꯒꯗꯤ ꯅꯣꯡꯃ 1970ꯒ 5-6 ꯑꯗꯥꯏꯗ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯃꯇꯝꯗꯨ ꯈꯤꯇꯪ ꯄꯟꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯅꯍꯥꯔꯣꯟꯒꯤ ꯏꯍꯧ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯜꯍꯧꯕꯒꯤ ꯏꯍꯧ ꯀꯟꯈꯠꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯋꯥꯜ ꯄꯣꯁꯇꯔ ꯇꯧꯕ ꯑꯗꯒꯤ ꯏꯁꯇꯥꯔ ꯊꯦꯠꯄ ꯐꯤꯔꯥꯜ ꯊꯦꯠꯄꯒꯤ ꯌꯥꯝ ꯆꯠꯅꯕꯤ ꯑꯃ ꯀꯟꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯇꯝꯗꯨꯗ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤꯒꯤ ꯃꯌꯥꯏꯁꯤꯗ ꯐꯤꯔꯥꯜ ꯑꯃ ꯂꯩꯔꯝꯕꯅꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯏꯁꯇꯥꯔꯒ ꯇꯧꯔꯒ ꯐꯤꯔꯥꯜꯁꯤ ꯂꯩꯔꯝꯕ ꯀꯥꯟꯁꯤꯗ ꯑꯁ ꯑꯗꯩꯗꯤ ꯃꯌꯥꯝꯅ ꯌꯦꯡꯉꯩ ꯊꯣꯛꯇꯅ ꯑꯗꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯈꯔ ꯊꯦꯡꯅꯔꯀꯥꯟꯗꯗꯤ ꯁꯤꯐꯥꯏ ꯀꯥꯡꯕꯨ ꯑꯃ ꯂꯥꯛꯑꯦ ꯑꯗꯨ ꯐꯤꯔꯥꯜꯗꯨ ꯂꯧꯊꯣꯛꯀꯗꯣꯏꯕ ꯐꯤꯔꯥꯜꯗꯨ ꯂꯧꯊꯣꯛꯀꯗꯧꯕꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯅꯤꯛꯆꯥꯟꯁꯤꯒꯤ ꯃꯥꯒꯤ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯍꯥꯏꯇꯥꯔꯦ ꯑꯗ ꯐꯤꯔꯥꯜ ꯂꯧꯊꯣꯛꯄꯁꯦ ꯃꯁꯤ ꯑꯣꯖꯥꯁꯤꯅ ꯂꯧꯊꯣꯛꯀꯗꯣꯏ ꯌꯥꯅꯦꯕ ꯃꯇꯝꯗꯨꯗꯤ ꯑꯣꯖꯥ ꯃꯅꯤꯛꯆꯥꯟꯒꯅꯤ ꯈꯪꯄꯣꯟꯇꯦ ꯃꯥꯅ ꯈꯨꯗꯩꯁꯦ ꯅꯤꯡꯒ꯭ꯔꯤꯒ ꯇꯥꯈꯠꯂꯅ ꯑꯗꯩꯗꯤ ꯂꯥꯏꯒ ꯁꯣꯜꯂꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯀꯨꯁꯤ ꯁꯥꯟꯅꯕ ꯀꯨꯁꯇꯤ ꯁꯥꯟꯅꯕ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯀꯨꯁꯇꯤ ꯁꯥꯟꯅꯕ ꯍꯥꯏꯗꯤ ꯔꯦꯁꯂꯤꯡ ꯁꯥꯟꯅꯕꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯃꯥꯁꯦ ꯑꯩꯈꯣꯏ ꯄꯥꯝꯕꯣꯝꯗꯒ ꯍꯥꯏꯅ ꯐꯨꯗꯅꯒ ꯇꯧꯔꯅ ꯁꯨꯃꯥꯏꯅꯒ ꯇꯧꯔꯅ ꯑꯗꯨꯒ ꯇꯧꯔꯅ ꯃꯁꯥꯗꯣ ꯌꯥꯝ ꯈꯤꯡꯅ ꯍꯥꯏꯇꯥꯔꯦ ꯃꯗꯒꯤꯗꯤ ꯃꯥꯅ ꯂꯥꯏꯔꯣꯟꯒ ꯁꯣꯜꯂꯦ ꯃꯥꯌꯩ ꯉꯥꯛꯄ ꯂꯥꯏꯒꯁꯤ ꯈꯣꯏꯔꯝꯃꯦ ꯃꯗꯒꯤꯗꯤ ꯇꯧꯔꯒ ꯃꯥꯅ ꯏꯁꯤꯡꯗ ꯆꯣꯡꯊꯈ꯭ꯔꯒ ꯍꯧꯖꯤꯛꯀꯤ ꯏꯁꯇꯥꯔꯗꯨ ꯂꯧꯈꯠꯂꯛꯑꯦꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯑꯣꯖꯥꯁꯤ ꯁꯨꯃꯥꯏꯅ ꯎꯍꯧꯕꯅꯤ ꯀꯣꯟꯅꯅꯤ ꯑꯣꯖꯥ ꯃꯅꯤꯛꯆꯥꯟꯅꯤ ꯀꯥꯏꯅ ꯍꯥꯏꯅꯔꯛꯄꯁꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯑꯣꯖꯥ ꯃꯅꯤꯛꯆꯥꯟꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯕꯨꯕꯣꯛꯁꯤꯅ ꯁꯤꯟꯅꯔꯕꯗꯨꯗ ꯑꯩꯅ ꯆꯠꯂꯨꯕꯗꯨꯗ ꯑꯩ ꯀꯣꯟꯅ ꯅꯤꯡꯁꯤꯡꯉꯛꯏꯅꯤꯀꯣ ꯁꯤꯅ ꯑꯣꯖꯥꯁꯦ ꯑꯐꯥꯎꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯗꯩꯗꯤ ꯑꯩꯈꯣই ꯕꯨꯕꯣꯛꯁꯤꯅ ꯁꯤꯟꯅꯕꯁꯤꯗ ꯃꯥ ꯌꯥꯝ ꯂꯨꯅ ꯇꯧꯔꯦ ꯂꯨꯅ ꯇꯧꯔꯦ ꯃꯥꯅ ꯍꯪꯕꯤ ꯅꯪ ꯀꯅꯥ ꯀꯅꯥꯗ ꯇꯝꯃꯦ ꯀꯃꯥꯏꯅ ꯇꯧꯏꯅ ꯑꯩꯁꯦ ꯑꯣꯖꯥ ꯍꯦꯔꯥꯃꯣꯠꯇ ꯁꯨꯃꯥꯏꯅ ꯇꯝꯖꯔꯛꯏ ꯈꯣꯠꯂꯤꯅ ꯍꯥꯏꯕ ꯑꯗꯨꯗꯩꯗꯤ ꯃꯥꯅ ꯑꯣꯖꯥ ꯍꯦꯔꯥꯃꯣꯠꯁꯤ ꯌꯥꯝ ꯌꯥꯔꯝꯃꯤ ꯑꯗꯨꯗ ꯌꯥꯝꯅ ꯃꯥꯅꯁꯨ ꯅꯨꯡꯁꯤꯅ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯕ ꯃꯤꯅꯤ ꯑꯗꯣ ꯀꯥꯏꯅ ꯃꯥꯅ ꯑꯇꯩꯗꯤ ꯄꯟꯕꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔꯁꯨ ꯌꯥꯎꯔꯦ ꯃꯥ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯨꯗꯤ ꯑꯩ ꯊꯨꯞꯄꯒꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯤ ꯌꯥꯝ ꯐꯥꯎꯔꯛꯄꯅꯤꯅꯦ ꯑꯗꯨ ꯃꯤꯅ ꯃꯥꯁꯤ ꯅꯝꯊꯕ ꯇꯧꯏ ꯈꯣꯠꯂꯤꯒ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯇꯝꯗꯨꯒꯤ ꯇꯤꯟꯅꯕ ꯃꯇꯝ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯇꯧꯕꯤꯕꯗꯨꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯑꯣꯖꯥ ꯍꯦꯔꯥꯃꯣꯠꯁꯤꯒꯤ ꯃꯥꯒꯤ ꯃꯊꯧꯅꯥ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯇꯧꯖꯕꯗꯣ ꯑꯣꯖꯥꯁꯤꯡꯅ ꯈꯪꯕꯤꯔꯝꯕ ꯌꯥꯕꯤꯔꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯉꯣꯟꯗ ꯊꯥꯡꯁꯤ ꯂꯥꯏꯃꯤꯡ ꯂꯧꯗꯅ ꯑꯩꯁꯦ ꯃꯔꯨ ꯑꯣꯏꯅ ꯇꯝꯃꯤ ꯇꯝꯃꯛꯄ ꯍꯧꯔꯛꯄ ꯀꯥꯟꯁꯤꯗ ꯃꯥꯒꯤ ꯇꯝꯕꯤꯕꯒꯤ ꯃꯑꯣꯡꯁꯦ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯀꯔꯤ ꯀꯔꯤ ꯍꯩꯔꯛꯑꯦ ꯀꯥꯏꯅ ꯍꯪꯕꯤꯔꯒ ꯎꯠꯂꯤꯕ ꯃꯑꯣꯡꯁꯦ
masiga manaba mate awat apa nataga mana amuk taglakpa asumaina masi karamaina tawno rojaji sibai gi oiba mongonda lokthuk lokoi leitaba haining baji dong dong haiba aduga heta mi thagat paju haiba adugumba oja wana yamna nungaiba adaidi aisi ओजादा तमक पथांजी ओजाहब तमक पथांजी कुत्तबे यादरक्तरे माने करी गई तौरेगे ना हम कांदा अदैदि अइना हौकतना मते अमा तौ अदुगा अदुदि से सिमजु लैबनी हाना ओजाजिना अमुसु हौगलगा ताक्पिबा अदैदि याम नुंगाइबा मना ओजाजिगी थांगलोल अमा वारी अमागा वारी अमागा असुमाइना वारी याव थांगलोल ने तौ अदुना हुजिकी अखोई ओजा मनिकचान जिगी थांग तंबगी नुंगाई बजिदा अइना मो उत्पा ओजाना मो उत्पा एक्सचेंज गी मोंग हाइगद्रा इंटरेक्शन होइना यम नुंगाई हाइबदनि मसि मक्ते आई एक्सचेंज गा हाइबदु वाहि जिदि थमनिंदे को आई अवाल अपा ताक्पिबदु होइना आइना यम नुंगाई रिबजे माई वारी यावबसे अदा माने सिगी थांगलोन सिमदि स्कूल लाकोसिना फमगा लेङैदा ब्रिटिश सम सगोन थौजलगा माई तम लाकपा अदु लाकपसि माना सगोन मथक्तगी ब्रिटिश करम हाइना माई मंग कक्के काइना हाइबगी थांगलोजे फनबदगी माना सोंखलगा सुमाइना लैरगा सुमाइना ब्रिटिश तो सगोन मथक्तुदा तोंग लाकपदो माना सुमाइना कक्पनि काइना माई थांगलोजे सोंखलगा तो लैरगा तवगजे सुमाइना नुंगाइ हलिबदी थांगलोदुगा वारी अमा चेना हलिजे इतिहास के ओइबा मफम अमगा चेना हलगा माना थांगजिगी सिजिनफम थांजिगी सिजिनफम चनफम गा कमाना हाइबसे सिदे यामना नुंगाइ हनबे काउदनबगी मचामसु ओइबा अदुगा सिगी सि इतिहास से चनबा वारी दि नत्रबने अदु ओजासिना चिंपुंग वारी ओइना पोरा कांदा अइगोनगा लिबिरबदो अदा थांगदुगी मसाइगी सिजिनफम अदुदा सिजिनगिबनी अदगी बोंग मैना कक्पजी सुमाइना तवसिगी थांगलोन थांग खोंजोंना सुमाइना कक्पनी ककायना मांगोंदा नुंगाइबा अदुगुंबगी वारी यावबा तवि अदा यामना नुंगाइबा मना ओजाजी कोइगी लाइमिंग हाइगदा लाइवा हाइमक ता सिगजे याम चिंफा पुबा मांगोंदा हेक्ता बरम हाइबा ngamba अदा तबिबा कांदा मासे अखोइदा हायरा तबिबा अदुगुंबा अदे कोनथंदे लाइक से लाइबनी लाइक से सिलु का हाइबजिना कोना अगा सिलहली अदो ngसाइगी मंगोंदा ngसाइ चिंफा लोइन पुबदोना मागी मतमदुगी यामना होटनबगी पांगन हाइबा तारे मसी याम लेगम अदुमाना तवी अदना ओजासिना तागी सरुकसे मासी यापेदगी याम नुंगाइजबा मना ओजासी गी वारी तौब कांदा ngasiदी aisi thongjau je chatoi aisi thongjau chatoi je smai to na oja ji thongjau gi oja thengau gi dev singji unaru doini aje tawdoini ka kaina hai na ga tawiba adai te mana adai te akhoina ga oja smai chappada lambi da जखन कना तो साथन न बगाना जो खोन के कना तो बा माजु पिन भंगमे मतम दोगी खा इमुंग जि पुबा या माजु अनांग जि याम ले इमुंग चावे हाइतार अदमाइ तो तो व जे खोन का मतेंग गा तो जेब खंग ngमजब मतेंग हाइबा नते खोन ngमजब ओजागी तमता सुम खोइना कचबा अदेगी तंबगी दमकता पैसा नुसा याम पीबदी लेते तौते मतम दोगी चाना जकोइ जो लारबनी पामजबगी थीबनीना ओजागी मतिक चाना खोन कचबो ngमजदे अदुबो अदुमाइन तौबदे ओजाना नुसिबिबा हाइबा तारे अदुना तागी सरुक का जो ओजाना अजना अदुमक ताक्तिरबी तमनिदा ओजासी ऐना ngसाइगी थोंजाउगी तबजरेबसी थोंजाउगी जदेबसिंदगी माजे थोंगौ तबो पुबा सिंगी मोय तरेक मनुंदा ओजागी जो अमने ओजा देव तरे ओजा तरे से देबसिंदगी थेंगौ तमहौबसे असुमाइना मसिंग थाबिबनी थेंगौ हाइबा पोसिदी ओजासिंजी पंगतम तबिदे अदुना यामना मबुक लेपबा कतरबा मिदा यंगा सिनाबा अदुगुंबा पोने असुमाइले अदुना ओजासिदगी आइना तमजहौरिबा पोसे असिन ओजा हुजिकिदा ओजान हुजिकिनो ओजाना
तंबगी मु ले अद ओजाना मु माइलो शमगल पई वरी मतंग हाइबदन तो बियो जा ओजाना मु आइदि दि गुसाइगी माहि तंबी बरोम द चखला कांदा अदो आइना सातिसिंग तंबी बसिदी असी ओजाना पुबी बनी ओजा हरमना मतमदुगी अखोइगी कांगलेना सिंदम संगलेनगी मसा संगलेनसिंग हांगबसी माइगीसी अखोइगी तमिबो कोंपान चनम लेखाई सिदा लाखबसिंगसिदा अखोइना सीनियर अमा ओइना मयाम तमिबसी नतबदा मतमदा अखोइगी मसा संगलेन हांगबसी ओजाना पुबीदा अवांगलोमदा हाइरगदी लमलाई पुंगदोमबम सेक्ता अदगी से पौराबी असिनसिंग खरदी आई ओजाई मतुंग इल्लगा तंबीबा चप्पगी अदुगुम्बा यावजै मतमदा अदगी मखा माइगैदा खरा अरापदा हाइबा तारे अरापदा चप्पा कांजे थांगदा मखा लमजो ओजागी मरु मपांग याम लई मागी सबोक यामदा ममे थांगा अदगी थांगा वायने लई करी अदगी कैनो अदगी अदगी बिशेनपुर असिला मंगदोंग हाइजे सुमाइना अदगी थांगजदा कोई कैरेन फाबी गाय लेबा असुम नाकंदा खरा असुमाइना तौदना खरा ओजागी मतुंगना तौरमबदगी ऐसी याम नुंगाइबा अमना अखोइगी निंथन मपांदा ओजा लाइसमगी बोसा खमनैना महक असिना हौरक्तना लांगोंदा लांगोलु कोइ थांता सिनम संगलेन सिनम संग हाइदना अमा लिंखलगा मसीगी सि तौसी हाइदना लांगोनगी अखोइगी मैतै लांगोनेन हाइदना फमसिदा अखोइगी फार्म हाइतारे मतमदा मसाइगी फार्म ओके तौरगा मदुदा हैरा लपोय थादना तौरगा मदुदा तंफम अमा तौसीना हाइबिरपा अदगी मतमदा अखोइ ओजा हेरामसे सहिदा आइना हंगले स्माइ तौना अखोइ ओजा सिना सुगुम्बा अमा हाइरे स्माइ तौना मयाम महिरै मयाम अमा सेंगतपगी वाखललोनजिदा फार्म तौदना सुगुम्बा सिनम संगमा तौसियान हाइबिबा अदै ओजादगी अयाबा लौजबनी कैनोदा ओजासिना याबिरकदरायना खनबसिना ओजासिना अखोइगी फार्म गा तौरगा छात्र सेंगतपगी वारीजे अखोइदे याम तंबी वारी लिबीबा हाइतारे अदे अमुसु लंगमाइजिंगजिदा अखोइना लम अमा कल्लगा मदु हिंगोन कोइना बगदोंना सेंगतपगजु खरा हौगिबा लैबा अदु मपुंग फाबदि ngamde मदु तसेना काना मीगी अमदि सेनगी यामना मथौ ताबसिना अदे अखोइ जाजिदि खजु सोनबनिना अद मदुदा ngasai makha tana yam tawang namgidabado aduna maram oirakanda jana pamjabadu thabo oina unthokpasida imong namgidabadu da hojike akai oja chakhuman jina horokpasida ai masi yaujage haidama khoirame ada mare phai tawto hadana habibadagi aisi 1984 haidana asidagi aisi asmatana langol khojita tawraga aije smartphone mayam tambibagi thabokse ase haurakhi huji langol da huji leitrabadi male ko langol da leiribase hujiki farm ji lei aduga mayam chauna leibani aduga madugi akoina ningthem pui mapanda masigi headquarter na haiba tare migi lon da haraga akoigi mayai loisang oina akoigi yamna communication tong banna bagi da mugadi ni panda tawi akoigi hona club ama lei MGMC club ai noi amang ri da amuk lakjagre aduda magi tamhamje matamje LP school gi sorok nakan sida school ama lei amangi lampak tu da lampak su khar lambi du ka pak chawni na lampak masam su lei le adi sorok meya du da adu school ji lei smartphone na seji da akoi na tambi bagi thabak se asida hawi adu ga loina na langgon ji da
ꯑꯩꯈꯣꯏꯅ ꯃꯌꯥꯝꯁꯤ ꯄꯨꯗꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯑꯃꯨꯛ ꯆꯠꯂꯒ ꯁꯨꯃꯥꯏꯅ ꯇꯝꯕꯤꯕꯅꯤ ꯑꯗꯨꯅ ꯃꯐꯝꯗꯨꯒꯤ ꯂꯥꯡꯒꯣꯜꯒꯤꯁꯤꯗꯤ ꯃꯤ ꯇꯥꯛꯄꯅꯤꯅ ꯃꯤ ꯌꯥꯝ ꯇꯥꯗꯕꯅꯤꯅ ꯁꯥꯇ꯭ꯔꯁꯦ ꯂꯥꯛꯄꯁꯤ ꯌꯥꯝ ꯂꯥꯛꯇꯦ ꯁꯤꯗꯒꯤ ꯆꯠꯂꯒ ꯑꯃꯨꯛ ꯄꯨꯔꯒ ꯑꯥꯗ ꯇꯝꯕꯗꯧꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯆꯤꯡ ꯀꯥꯕꯒꯤ ꯇ꯭ꯔꯦꯅꯤꯡꯒ ꯂꯣꯏꯅꯅ ꯃꯇꯝ ꯇ꯭ꯔꯦꯛꯀꯤꯡꯒꯤ ꯀꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯥꯟꯅꯕꯒꯤ ꯊꯕꯛꯁꯦ ꯑꯁꯨꯃꯥꯏꯅ ꯍꯧꯔꯛꯈꯤ ꯍꯣꯏ ꯑꯣꯖꯥ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯊꯥꯡ ꯇꯥꯒꯤ ꯑꯣꯖꯥꯅ ꯇꯝꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯣꯖꯥ ꯊꯥꯡ ꯇꯥꯁꯤ ꯇꯧꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄꯔꯣꯝꯗ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯑꯣꯖꯥꯅ ꯆꯠꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯑꯣꯡꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯔꯃꯣꯟꯅ ꯋꯥꯔꯤ ꯌꯥꯝ ꯂꯤꯕꯤꯕꯗ ꯃꯥꯅ ꯍꯥꯏꯈꯤꯕ ꯑꯃꯅꯤ ꯏꯕꯨꯡꯉꯣ ꯅꯣꯏ ꯃꯇꯝꯁꯤꯗ ꯊꯥꯡ ꯇꯧꯔꯤꯕꯁꯤꯗꯤ ꯇꯧꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯊꯥꯡꯒꯤꯗꯃꯛꯇ ꯃꯁꯩꯁꯤꯗ ꯃꯇꯤꯟ ꯊꯣꯛꯇꯅ ꯑꯐꯕ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯨꯝꯕ ꯊꯥꯡꯒꯤ ꯃꯁꯛ ꯅꯥꯏꯕ ꯃꯇꯝ ꯑꯃ ꯂꯥꯛꯈꯤꯅꯤ ꯃꯇꯝꯗꯣ ꯅꯣꯏꯒꯤ ꯃꯇꯝꯒꯤꯗꯤ ꯅꯠꯇ꯭ꯔꯦ ꯅꯣꯏꯒꯤ ꯃꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯤꯔꯣꯟꯒꯤ ꯃꯇꯨꯡꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯖꯥꯒꯤ ꯊꯥꯖꯕ ꯑꯃꯈꯛ ꯍꯥꯏꯔꯝꯕꯁꯤꯒꯤ ꯁꯤ ꯅꯤꯡꯁꯤꯡꯉꯀꯥꯟꯗ ꯍꯧꯖꯤꯛ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯛ 2023 ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯎꯔꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯗꯨꯀꯦꯁꯟꯒꯤ ꯂꯝꯗ ꯀ꯭ꯂꯥꯁ 9ꯗꯒꯤꯅ 12 ꯐꯥꯎꯕꯗ ꯊꯥꯡ ꯇꯥꯒꯤ ꯑꯣꯞꯁꯅꯦꯜ ꯁꯕꯖꯦꯛ ꯑꯃ ꯇꯧꯗꯅ ꯃꯌꯥꯝꯅ ꯍꯧꯗꯅ ꯃꯔꯨꯑꯣꯏꯅ ꯗꯤꯃꯥꯁꯅꯒ ꯇꯧꯗꯅ ꯌꯨꯝꯐꯝꯁꯤꯗ ꯆꯪꯁꯤꯟꯗꯅ ꯁꯤꯒꯨꯝꯕꯒꯤ ꯂꯣꯏꯅꯅ ꯂꯥꯛꯑꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯥꯏꯕ ꯑꯃ ꯂꯥꯛꯇꯅ ꯉꯁꯤꯗꯤ ꯌꯥꯝ ꯃꯄꯨꯡ ꯐꯥꯕ ꯑꯃ ꯂꯥꯛꯏꯕꯁꯦ ꯃꯁꯤꯅ ꯌꯥꯝꯅ ꯑꯦꯀꯥꯗꯃꯤꯀꯦꯜꯂꯤ ꯌꯥꯝ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯣꯏꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯗꯨꯒꯤ ꯀꯌꯥ ꯆꯨꯝꯅ ꯊꯥꯡ ꯇꯥ ꯇꯝꯕꯒꯤ ꯃꯇꯝ ꯑꯃꯁꯤ ꯑꯣꯏꯔꯛꯑꯕꯅꯤꯅ ꯃꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯃꯍꯩꯔꯣꯏꯁꯤꯡꯁꯤ ꯁꯤꯒꯤ ꯃꯇꯝꯗꯗꯤ ꯊꯥꯡ ꯇꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯆꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯅ ꯎꯕꯁꯤꯗ ꯃꯁꯤꯅ ꯑꯣꯖꯥꯗꯨꯅ ꯍꯥꯏꯔꯝꯕ ꯑꯗꯣ ꯃꯁꯤ ꯑꯣꯏꯕ ꯇꯥꯏ ꯍꯥꯏꯗꯅ ꯑꯁꯤ ꯑꯩꯈꯣꯏ ꯈꯟꯖꯕꯅꯤ ꯑꯗꯨꯅ ꯊꯥꯡ ꯇꯥꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯊꯥꯏꯅꯒꯤ ꯇꯝꯃꯤꯕ ꯃꯇꯝꯁꯤꯒꯤ ꯊꯥꯛꯁꯤꯗꯒꯤ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯑꯅꯧꯕ ꯃꯍꯩ ꯇꯝꯕꯒꯤ ꯀꯥꯡꯂꯣꯟꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯊꯤꯖꯤꯟ ꯈꯣꯠꯆꯟꯕ ꯔꯤꯁꯥꯔꯁ ꯇꯧꯕ ꯑꯗꯨꯒꯨꯝꯕꯒꯤ ꯃꯥꯏꯀꯩꯁꯤꯗ ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯈꯤꯅꯤ ꯃꯁꯤ ꯆꯪꯁꯤꯜꯂꯀꯥꯟꯗ ꯊꯥꯡ ꯇꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯤꯅ ꯃꯥꯂꯦꯝꯗ ꯑꯃꯨꯛ ꯍꯟꯅ ꯉꯁꯥꯏꯒꯤ ꯃꯁꯛ ꯇꯥꯛꯄ ꯉꯝꯅꯅꯕ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯏꯅꯥꯠꯁꯦ ꯃꯁꯛ ꯇꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯀꯜꯆꯔꯗ ꯃꯄꯨꯡ ꯐꯥꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯊꯥꯡ ꯇꯥꯁꯤ ꯄꯨꯊꯍꯧꯕ ꯌꯥꯔꯣꯏꯕ ꯊꯥꯡ ꯇꯥꯁꯤꯅ ꯃꯥꯡꯖꯤꯟ ꯊꯥꯔꯀꯥꯟꯗ ꯄꯨꯝꯅꯃꯛꯁꯤ ꯏꯟꯅꯒꯗꯕꯅꯦ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯊꯥꯖꯔꯤꯁꯦ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯣꯗꯔꯟ ꯏꯗꯨꯀꯦꯁꯟꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯅ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯃꯍꯩꯁꯦ ꯃꯁꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯃ ꯑꯣꯏꯔꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯆꯠꯅꯕꯤꯁꯦ ꯊꯥꯡ ꯇꯥ ꯇꯝꯕ ꯍꯥꯏꯔꯒ ꯃꯁꯤꯗ ꯆꯠꯅꯔꯝꯃꯤ ꯊꯥꯡ ꯇꯥꯁꯤꯗ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯒꯤ ꯂꯩꯉꯥꯛꯂꯣꯟꯗꯒꯤ ꯁꯨꯝꯕ ꯂꯩꯕꯥꯛ ꯉꯥꯛꯂꯣ ꯂꯩꯕꯥꯛ ꯄꯨꯕ ꯉꯝꯅꯅꯕꯒꯤ ꯃꯍꯩꯁꯦ ꯊꯥꯡ ꯇꯥ ꯇꯝꯕ ꯍꯥꯏꯔꯒ ꯃꯁꯤꯗ ꯂꯣꯏꯅꯃꯛ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯍꯩ ꯇꯝꯕꯁꯦ ꯊꯥꯡ ꯇꯥ ꯇꯝꯕꯁꯤꯅ ꯊꯥꯡ ꯇꯥ ꯇꯝꯕꯁꯤꯅ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯊꯥꯡ ꯇꯥꯁꯤꯅ ꯃꯃꯥꯡꯗ ꯄꯨꯈꯠꯂꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯒꯨꯝꯕ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯃꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯣꯖꯥ ꯑꯗꯨꯒ ꯄꯨꯡꯗꯤ ꯊꯦꯡꯒꯠꯂꯛꯑꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯃꯇꯪꯒ ꯍꯪꯖꯍꯧꯒꯦ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯊꯥꯡ ꯇꯥꯁꯤ ꯃꯌꯥꯝꯅ ꯑꯣꯖꯥꯁꯤꯡ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯅꯕꯗ ꯊꯥꯡ ꯇꯥꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯠꯁꯤꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨꯅꯤ ꯀꯥꯏꯅ ꯍꯥꯏꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯉꯁꯥꯏꯗ ꯄꯟꯖꯈ꯭ꯔꯦ ꯅꯪꯅ ꯍꯪꯉꯤꯕ ꯀꯣꯏꯁꯟꯗꯨ ꯌꯥꯝ ꯐꯖꯔꯦ ꯑꯩꯅ ꯈꯤꯇꯪ ꯃꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯈꯨꯝꯕ ꯌꯥꯔꯒꯗꯤ ꯀꯃꯥꯏꯅ ꯈꯨꯝꯒꯗꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯉꯁꯥꯏ ꯄꯟꯗꯤꯠ ꯅꯤꯡꯊꯧ ꯃꯆꯥꯁꯤꯅ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯑꯣꯏꯕ ꯃꯍꯩꯁꯦ ꯊꯥꯡ ꯇꯥ ꯇꯝꯕ ꯍꯥꯏꯕꯁꯤꯅꯅꯦꯕ ꯑꯣꯏꯔꯝꯃꯤꯕꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯊꯥꯡ ꯇꯥꯁꯤꯅ ꯃꯍꯩ ꯇꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯦ ꯑꯁꯤꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯜꯂꯛꯄ ꯀꯥꯟꯗ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯍꯩ ꯇꯝꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯅ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯍꯧꯔꯛꯄꯒꯤ ꯃꯥꯒꯤ ꯍꯤꯡꯕꯒꯤ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯁ꯭ꯀꯨꯂꯤꯡ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯝꯗꯧꯅ
ꯂꯩꯕꯥꯛ ꯑꯃ ꯀꯝꯗꯧꯅ ꯍꯤꯡꯉꯛꯏ ꯀꯃꯥꯏꯅ ꯍꯧꯔꯛꯏ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏ ꯍꯔꯥꯎꯕꯗꯁꯨ ꯎꯔꯤꯕ ꯑꯁꯦ ꯃꯇꯝꯗꯨꯒꯤ ꯑꯣꯏꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯃꯍꯩ ꯇꯝꯕ ꯍꯥꯏꯔꯒ ꯃꯥꯏꯆꯧꯁꯤꯡꯒꯤ ꯃꯐꯝꯗ ꯆꯠꯂꯒ ꯍꯧꯖꯤꯛꯇꯗꯤ ꯑꯁꯨꯝ ꯏꯟꯗꯤꯌꯥꯒꯤ ꯆꯠꯅꯕꯤ ꯑꯃ ꯃꯌꯥꯝ ꯍꯥꯏꯅꯕ ꯒꯨꯔꯨ ꯁꯤꯛꯁꯥ ꯄꯔꯝꯄꯔꯥ ꯀꯥꯏ ꯍꯥꯏꯔꯤꯕ ꯂꯣꯟꯗꯥꯁꯦ ꯑꯩꯈꯣꯏꯅ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯃꯇꯝꯗꯨꯗꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯁꯨ ꯅꯝꯕꯣ ꯊꯥꯕ ꯀꯥꯏ ꯍꯥꯏ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯂꯩꯗꯅ ꯆꯦꯡ ꯆꯥꯛ ꯄꯨꯗꯅ ꯇꯝꯕ ꯈꯟꯕ ꯆꯠꯅꯕꯒꯤꯁꯦ ꯑꯁꯤꯃ ꯆꯠꯅꯔꯝꯃꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯇꯝꯗꯤ ꯂꯝꯕꯤ ꯊꯣꯡ ꯐꯠꯇꯦ ꯂꯝꯕꯤ ꯊꯣꯡ ꯐꯠꯇꯕꯅꯤꯅ ꯑꯣꯖꯥꯒꯤ ꯑꯔꯥꯞꯄꯗ ꯂꯩꯕꯗꯣ ꯍꯪꯒꯠꯇ ꯆꯠꯄ ꯉꯝꯗꯦ ꯃꯔꯨꯝ ꯑꯣꯏꯗꯅ ꯊꯥ ꯑꯃꯒꯤ ꯀꯩ ꯑꯃꯒꯤ ꯆꯦꯡꯖꯦꯟꯒ ꯄꯨꯗꯅ ꯑꯣꯖꯥꯒꯤ ꯇꯧꯗꯅ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯑꯣꯖꯥꯒꯤ ꯂꯩꯔꯤꯕ ꯊꯕꯛ ꯏꯪꯈꯥꯡ ꯑꯁꯦ ꯃꯇꯦꯡ ꯄꯥꯡꯗꯅ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯖꯥꯗꯨꯒꯤ ꯃꯆꯥ ꯑꯃꯒꯤ ꯃꯑꯣꯡꯗ ꯃꯥꯅ ꯁꯨꯖꯕ ꯑꯗꯨꯒ ꯑꯣꯖꯥꯗꯨꯒꯤ ꯃꯍꯩ ꯑꯣꯖꯥꯗꯨꯒꯤ ꯁꯪꯉꯛꯄ ꯃꯇꯝꯗ ꯃꯍꯩ ꯇꯝꯕꯒꯤ ꯆꯠꯅꯕꯤꯁꯦ ꯑꯁꯤ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯑꯗꯩ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯑꯍꯦꯟꯕ ꯇꯝꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯣꯖꯥꯁꯤꯡꯒꯤ ꯃꯌꯨꯝꯗ ꯑꯣꯖꯥꯒꯤ ꯍꯧꯖꯤꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯒꯤ ꯀꯣꯅꯨꯡꯗ ꯍꯥꯏꯔꯒꯁꯨ ꯁꯪꯒꯥꯏ ꯅꯤꯡꯊꯧꯀꯣꯟꯗ ꯄꯣꯔꯛꯑꯒ ꯊꯝꯃꯒ ꯇꯝꯕꯒꯤꯁꯤꯅ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯒꯤ ꯑꯍꯦꯟꯕ ꯑꯔꯣꯟꯕ ꯃꯣꯏꯒꯤ ꯑꯍꯦꯟꯕ ꯇꯝꯖꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯒꯤꯗꯤ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯇꯝꯕꯒꯤ ꯆꯠꯅꯕꯤꯁꯦ ꯑꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯐꯥꯎ ꯇꯧꯖꯔꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯊꯥꯡ ꯇꯥꯒꯤ ꯂꯝꯗ ꯑꯃꯗꯤ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯁꯦꯅꯥꯄꯇꯤ ꯑꯣꯏꯅ ꯂꯣꯏꯕꯤꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯅꯥꯄꯇꯤ ꯑꯃꯅ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯑꯗꯩ ꯃꯥꯒꯤ ꯃꯁꯤꯜꯁꯤꯡ ꯀꯩꯁꯤꯡ ꯊꯥꯡ ꯇꯥꯒꯤ ꯑꯀꯨꯞꯄ ꯃꯌꯥꯝꯗꯨ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇꯣ ꯑꯃꯨꯛ ꯊꯝꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯃꯌꯥꯝꯅ ꯁꯕꯁꯀ꯭राꯏब ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯗꯣ ꯊꯝꯕꯤꯔꯝꯃꯨ